ꯃꯌꯥꯝ ꯉꯁꯤ ꯉꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯄꯥꯎꯁꯤꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯃꯌꯥꯝ꯫ ꯑꯍꯥꯟꯕꯁꯤꯗꯤ ꯔꯦꯄꯤꯁ 2 ꯐꯥꯔꯦ꯫ ꯄꯤꯛꯂꯤꯕꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯔꯦꯞ ꯇꯧꯕꯒꯤ ꯃꯔꯥꯜꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 2 ꯐꯥꯒꯠꯈ꯭ꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯑꯦꯟ ꯇꯥꯡꯈꯥꯂꯨꯡ ꯑꯃꯁꯨꯡ ꯀꯥꯃꯣꯊꯥꯡ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯤꯍꯥꯡꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯥ ꯑꯁꯤꯒꯤ 11ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯊꯤꯕ ꯐꯪꯗꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯊꯤꯒꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 12ꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯅ꯭ꯌꯨ ꯂꯝꯇꯥꯒꯤ ꯂꯥꯟꯗ ꯊꯣꯡꯈꯣꯡ ꯃꯅꯥꯛꯇ ꯃꯊꯟꯇ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯍꯥꯏꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ 2ꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯌꯥꯏꯐꯀꯣꯜ ꯈꯨꯜꯒꯤ ꯃꯈꯣꯜꯊꯣꯡ ꯃꯅꯥꯛꯀꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ 2 ꯆꯪꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯂꯣꯠꯈ꯭ꯔꯦ ꯈꯟꯅꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯅꯤꯁ ꯁꯤꯅ ꯐꯪꯂꯦ꯫ ꯊꯔꯣꯏꯔꯣꯛ ꯇꯨꯔꯦꯜꯗ ꯁꯤꯅ ꯐꯪꯈ꯭ꯔꯕꯤ ꯔꯨꯍꯤꯗꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯁ ꯁꯤꯅ ꯐꯪꯂꯦ꯫ ꯃꯈꯣꯏ 2 ꯑꯁꯤ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯨꯍꯤꯗꯥ ꯑꯁꯤ ꯑꯅꯤꯁꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅꯔꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯇꯣꯔꯕꯨꯡ ꯁꯥꯕꯜ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 4 ꯖꯤ.ꯄꯤ.ꯒꯤ ꯈꯣꯡꯂꯝ ꯑꯃꯗ ꯁꯤꯅ ꯐꯪꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯤꯑꯣꯏ ꯑꯃ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯠꯊ ꯄꯨꯝꯊꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯉꯁꯤ ꯅꯨꯃꯤꯠ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯨꯈꯠꯂꯛꯂꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯅꯤꯁꯀꯤ ꯃꯌꯥꯝꯕꯅ ꯁꯤꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯈꯤ꯫ ꯑꯁꯤꯕ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝꯅꯆꯤꯡꯕ ꯑꯃꯠꯇ ꯇꯥꯔꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯔꯕꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯁꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯃꯌꯥꯝ꯫ ꯁꯤꯃꯁꯨ ꯑꯩ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅ ꯐꯨꯕꯗ ꯃꯃꯥꯇꯣꯟ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯏ ꯈꯨꯜꯗꯒꯤ ꯂꯥꯛꯂꯒ ꯍꯧꯖꯤꯛꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯥꯡꯍꯤꯜ ꯈꯨꯜꯗ ꯂꯩꯕ ꯑꯦ.ꯑꯦꯁ. ꯃꯥꯌꯣꯐꯤ ꯆꯍꯤꯅ 38 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯦ.ꯑꯦꯁ. ꯖꯣꯀꯤꯞꯀꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯁꯤꯡ ꯆꯥꯁꯤꯟꯗꯨꯅ ꯐꯨꯕꯗ ꯁꯥꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅꯁꯨ ꯐꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯏ ꯍꯥꯏꯔꯤ꯫ ꯃꯀꯣꯛꯇ ꯁꯥꯊꯤꯅ ꯁꯣꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯈꯨꯟꯒꯤ ꯀꯝꯃꯤꯇꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯏꯃꯨꯡꯗ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯣꯛꯄꯗꯒꯤ ꯂꯥꯌꯦꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯆꯪꯕ ꯁꯦꯜꯁꯤꯡ ꯌꯨꯝꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯨꯟꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯁꯤꯗ ꯐꯨ ꯆꯩꯕ ꯑꯣꯠ ꯅꯩꯕ ꯇꯧꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯅꯤꯄꯥ ꯃꯆꯥꯁꯤꯒꯤ ꯏꯃꯨꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫